ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡ ꯅꯇꯧ ꯃꯌꯥꯝꯗꯨꯅꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯣꯡꯈꯤꯕ ꯑꯗꯨꯅ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯁꯤ ꯅꯪꯒꯤ ꯅꯔꯥꯅꯤ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯅ ꯊꯥꯔꯛꯑꯦꯗꯅ ꯁ꯭ꯀꯨꯜꯁꯤꯗ ꯏꯁ ꯇꯧ ꯉꯝꯃꯤꯁꯤꯗꯤ ꯅꯪꯒꯤꯗꯤ ꯂꯟꯆꯦꯟꯕ ꯂꯩꯔꯤꯁꯤꯗꯤ ꯃꯥꯒ ꯑꯩꯒꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯅ ꯃꯥꯅꯅꯦ ꯑꯩ ꯅꯨꯡꯁꯤꯖꯕꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯗ ꯃꯥꯒꯤ ꯁ꯭ꯇꯗꯤꯒꯤ ꯈꯟꯕꯤꯔꯒ ꯁꯨꯝ ꯃꯇꯝ ꯆꯥꯅ ꯅꯨꯡꯁꯤꯅꯁꯦꯅ ꯑꯩꯅ ꯁꯨꯝ ꯊꯦꯝꯃꯒ ꯊꯝꯕꯤꯕꯩ ꯋꯥꯅꯤ ꯄꯥꯝꯕꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯕꯣꯏꯒ ꯄꯤꯔꯤꯁꯤꯅ ꯂꯧꯈ꯭ꯔꯦ ꯄꯤꯔꯣ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯤ ꯋꯥ ꯊꯥꯡ ꯂꯩꯃꯅ ꯉꯁꯥꯏꯗꯒꯤ ꯋꯦꯇꯤꯡ ꯂꯩꯔꯤꯁꯤ ꯅꯪꯒ ꯅꯠꯇ꯭ꯔꯣ 이스 ꯅꯪ ꯑꯣꯏꯔꯦ ꯐꯣꯟ ꯄꯥꯏꯕꯤꯔꯛꯇ꯭ꯔꯕꯣ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯩꯅ ꯃꯥ ꯉꯥꯎꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯤ ꯊꯥꯕꯜꯗ ꯊꯦꯡꯅꯈꯤꯕꯗꯣ ꯑꯗꯩꯅꯦ ꯃꯃꯤꯡꯁꯨ ꯂꯩꯐꯝꯁꯨ ꯈꯪꯍꯧꯗꯕꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥ ꯈꯥꯡꯉꯤꯅꯦ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯕꯣ ꯅꯣꯡꯊꯥꯡ ꯂꯩꯃ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯪ ꯏꯔꯥꯡꯁꯨ ꯌꯥꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯌꯥꯏꯄꯨꯕꯨꯗꯤ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯕꯅꯦ ꯁ꯭ꯀꯨꯜꯁꯤꯗꯅꯦ ꯅꯣꯏꯅꯤꯁꯤ ꯃꯌꯥꯝꯅ ꯂꯣꯏ ꯉꯥꯡꯅꯔꯕꯅꯦ ꯃꯊꯧ ꯀꯩ ꯂꯩꯒꯦ ꯃꯣꯏꯒꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯅꯠꯇꯦ ꯅꯪꯁꯦ ꯏꯀꯥꯏꯕꯒꯗꯨ ꯀꯔꯤꯝ ꯈꯪꯗ꯭ꯔꯕ꯭ꯔꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯎꯟꯗꯔꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦꯕ ꯑꯩꯁꯨꯅꯦ ꯏꯄꯥꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯑꯩ ꯁꯨꯝ ꯍꯟꯊꯔ ꯂꯩꯕꯅꯤꯀꯣ ꯅꯠꯇꯦ ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯕꯣꯏꯗꯨꯗ ꯀꯔꯤꯅꯣꯕ ꯏꯔꯤꯗꯣ ꯍꯥ ꯈꯨꯝꯃꯣꯕ ꯂꯩꯗꯨꯅ ꯀꯔꯤꯒꯤ ꯑꯩꯗꯤꯅꯦ ꯅꯨꯄꯤꯗ ꯅꯨꯄꯥꯅ ꯀꯤꯍꯟ ꯈꯪꯍꯟꯕꯁꯦ ꯑꯩꯗꯤꯅꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩ ꯅꯪꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯏꯁꯥꯅ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡ ꯅꯇꯧ ꯃꯌꯥꯝꯗꯨꯅꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯣꯡꯈꯤꯕ ꯑꯗꯨꯅ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯁꯤ ꯅꯪꯒꯤ ꯅꯔꯥꯅꯤ ꯈꯪꯉꯕꯣ ꯅꯣꯡꯊꯥꯡ ꯂꯩꯃ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯌꯥꯝ ꯑꯀꯥꯏꯕ ꯄꯤ ꯑꯩ ꯍꯟꯗꯛꯁꯦ ꯄꯣꯖꯤꯁꯟ ꯂꯦꯞꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩ ꯀꯔꯤꯝꯇ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪꯅ ꯄꯣꯖꯤꯁꯟ ꯂꯧꯕ ꯂꯧꯗꯕ ꯑꯩꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ ꯅꯪꯒ ꯑꯩꯒ ꯉꯁꯤꯗꯒꯤ ꯕꯥꯏ ꯄꯤꯅꯔꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨꯀꯣ ꯍꯦꯛ ꯌꯦꯜꯂꯛꯄꯗ ꯅꯪ ꯀꯩꯗꯧꯒꯦ ꯅꯣꯡꯊꯥꯡ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ ꯂꯥꯎ ꯊꯦꯡꯉꯤ ꯂꯥꯎ ꯇꯣꯡꯉꯣ ꯀꯔꯤꯅꯣ ꯑꯗꯨ ꯀꯩ ꯍꯩꯗꯣ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯔꯦ ꯁꯦ ꯆꯤꯌꯔꯁ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯠꯁꯤꯡꯁꯦ ꯅꯪꯅ ꯂꯣꯏ ꯂꯣꯏꯁꯤꯟꯗꯕ ꯃꯤꯁꯇꯔ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯕꯦꯠꯁꯤꯠ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯣꯡꯒꯤ ꯍꯦꯜꯄꯔꯅ ꯂꯣꯏꯁꯤꯜꯂꯦ ꯈꯪꯕ ꯃꯤꯒꯤꯗꯤ ꯍꯥꯏꯔꯨꯅꯨ ꯍꯜꯂꯣ ꯅꯨꯡꯁꯤꯕꯤ ꯅꯣꯏ ꯂꯟꯆꯦꯟꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯃꯥꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯥꯅ ꯍꯥꯏꯕ ꯍꯌꯦꯡꯂꯥꯏ 9 PM ꯅꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯃꯥꯅ ꯅꯪ ꯄꯨꯔ ꯆꯦꯟꯅꯤ ꯑꯩꯅ ꯉꯝꯃꯒꯅ ꯑꯩ ꯄꯨꯔ ꯆꯦꯟꯖꯒꯣꯏ ꯏꯁ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯏꯕ ꯃꯥꯗꯤ ꯑꯩꯒ ꯐꯖꯅ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯅ ꯅꯣꯡꯇꯁꯨ ꯎꯅꯈꯤꯕ ꯂꯩꯇꯦꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯏ ꯉꯥꯛꯄꯤꯈꯤꯕꯩ ꯋꯥꯅꯤ
ꯑꯩꯈꯣꯏꯅꯤ ꯁꯤ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯒ ꯁ꯭ꯇꯗꯤ ꯃꯈꯥ ꯆꯠꯊꯅꯤꯡꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯦꯟꯕꯤꯒꯦꯅꯦ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯅꯦ ꯇꯣꯡꯉꯒ ꯂꯦꯟꯅꯔꯒ ꯆꯠꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯌꯦꯡ ꯄꯨꯡ 9ꯗ ꯂꯥꯛꯑꯣ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈ꯭ꯔꯣ ꯆꯦꯜꯂꯗꯤ ꯃꯥꯏ ꯃꯃꯥꯡꯗ ꯆꯦꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯥꯈꯩ ꯁꯦꯡꯅ ꯐꯠ ꯂꯥꯎ ꯆꯦꯟꯊꯣꯛꯑꯒ ꯂꯩꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡ ꯐꯔꯕ ꯆꯦꯟꯊꯣꯛꯑꯁꯤ ꯍꯌꯦꯡ ꯂꯥꯛꯏꯀꯣ ꯊꯝꯃꯦ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏ 한도 한도 하이 무슨 비가로 장투놈도 비용도 야도 와이오는 가마가로 노래 한도 하이 마마 양투는 비용도로 ก็ได้แต่นี่อีกอ่ะจ 아이는 싫어 아이는 싫어 싫어 난 그것도 깎으러 ำพักเลยต้องกระไดไปเนี่ยไอ้ยินทำเนี่ยนะกับประตู시대 바람만이 난 몸을 싫어 이샤는 비파즐라가 탐바 헤이 쌈 티엔까지 까라이드로 많이 잘리지 뭐 이마, 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 까까누 이마, 이마 또 까까누 할까? 나코이 아니기 마능다 아마까땅 누파호이 지람러버디 이마나가 시와리버 시와랍로예 ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦꯁꯦ ꯃꯃꯥ ꯑꯩꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯉꯝꯗ꯭ꯔꯦꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯒꯦꯁ ꯁꯦꯟꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯅꯒꯦ ꯆꯠꯅꯕꯤꯗꯣ ꯑꯩ ꯄꯥꯡꯊꯣꯛꯒꯦꯅ ꯁꯥꯔ ꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯗꯣ ꯂꯥꯛꯑꯣꯅ ꯈꯔ ꯍꯥꯏꯕꯤꯈꯣ ꯁꯥꯔ ꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯃꯤ ꯀꯧꯔꯒ ꯁꯤꯟꯅꯕꯤꯈ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯁꯤꯗ ꯂꯥꯛꯑꯣꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯧꯔꯒ ꯁꯥꯔ ꯈꯣꯏꯅ ꯁꯤꯟꯅ ꯍꯣ ꯍꯣ ꯐꯔꯦ ꯁꯥꯔ ꯇꯨꯝꯅꯕ ꯇꯧꯁꯤ ꯊꯦꯡꯉꯦ ꯐꯣꯟꯒꯁꯦ ꯄꯥꯏꯕ ꯌꯥꯔꯣꯏꯀ ꯅꯪ ꯀꯗꯥꯏꯗ ꯌꯦꯡꯉꯤꯅꯣ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯐꯖꯔꯦꯅꯦ ꯍꯥ ꯍꯧꯖꯤꯛꯇꯤ ꯋꯥ ꯋꯥ ꯂꯥꯎꯔꯝꯃꯅꯤꯕ ꯍꯧꯖꯤꯛ ꯅꯄꯥꯕꯨꯡꯒꯤ ꯃꯤꯍꯨꯟ ꯃꯇꯥ ꯑꯁꯤꯒ ꯀꯔꯤꯝ ꯈꯪꯗꯕꯗꯣ ꯃꯉꯥꯏꯔꯦ ꯅꯪꯅꯦ ꯅꯕꯨꯡꯒꯤ ꯃꯅꯥꯛꯇꯅꯦ ꯑꯥꯗ ꯆꯪꯍꯧ ꯍꯥꯏꯁꯦ ꯅꯪ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯪꯍꯧ ꯀꯣ ꯍꯩ ꯁꯦ ꯐꯩꯖꯨꯞꯀꯁꯦ ꯄꯥꯏꯔꯛꯎ ꯌꯥꯝ ꯇꯟꯕ ꯑꯉꯥꯡꯅꯦ ꯁꯤ ꯑꯉꯥꯡꯁꯦ ꯃꯃꯤꯠ ꯀꯥꯛꯇ ꯉꯥꯏꯔꯤ ꯃꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯉꯤ ꯐꯖꯅ ꯁꯦꯝꯃꯣ ꯀꯔꯤ ꯈꯨꯇꯨꯝꯅꯣ ꯃꯁꯥꯒꯤ ꯐꯩꯖꯨꯞ ꯐꯥꯎꯕ ꯁꯨꯞꯄ ꯉꯝꯗꯦ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤ ꯄꯥꯟꯅꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯅꯤꯀꯣ ꯅꯪ ꯅꯃꯤꯠ ꯀꯥꯛꯇ ꯉꯥꯏꯗꯤ ꯅꯌꯨꯝ ꯄꯥꯟꯕꯩ ꯍꯥꯟꯅ ꯈꯜꯂ ꯂꯩꯌꯨ ꯅꯪ ꯀꯔꯤ ꯊꯣꯛꯑꯦ ꯇꯧꯖ ꯁꯥꯏꯅꯣ ꯍꯦ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯇꯨꯝꯃꯣ ꯇꯔꯨꯕꯤꯗꯣ ꯂꯥꯛꯇꯕꯗꯅꯦ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯤ ꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯗ ꯆꯠꯅ ꯉꯥꯡꯁꯤ ꯍꯔꯥꯎꯗꯗꯤ ꯀꯩꯅꯣ ꯏꯄꯥꯅꯤ ꯃꯨꯟꯅꯩ ꯃꯥ ꯌꯥꯎꯗꯗꯤ ꯑꯩ ꯊꯛꯇꯒꯤ ꯑꯣꯏꯔꯦꯗꯅ